Singgi Leng Heisoi tambasina Heisoi kan site amanena Assam government gi nakpong yohon batagadi ai mafumasi madui puai bu masaksin nauna famasi Heisoi kan site amani haibase lawthon basi lambi si leite haiba mieng thamjarga sanghanjarga Singgi lambi dua dia apa tu mana kalau panggam singgi lambi ni hendak siapa? Mulai berapa lagi? Lang Ban Heisoi tambah Khoiren Pat. Ini siapa mau hikiran oh ini tamang ni. Ani. Dia pipa ni ngapa apa ini ni jam tunggal. Boleh kalau tu cepat tu, sekarang sini aku jam itu mesti. Oi, laju tunggu dia. Lo sana lo. Ya, kau betul lah. Jam tunggu dulu ni. Mari. Saya anu mika anu. Boleh ke boleh. Oi, kau tu boleh. Iraipak iramdam Manipuri yang kumatamda kasale pak teleba mete paisa sing halom bathodang sing adu hangkan ne no matamda Khoiren Leng Ondabi Pat Northern Pat hai khana ba khumasi ekhoi puari hi yan maru ba tangka amani hai basi alaman sing ki tapik matungaina taw phangsi ma masina idemsa sanayai ma dai khoina ka sar matungda hojik leiba Khoiren gi Leng Ondabi Pat ase itop singna namna kontha silakpa amadi hayo Pat ase itop na paisilakpa asi yamna ekhoi ni ngai to maram amani hai ko phumsi patana jar matungda adu ba targadi Leng Ondabi Pat kan bai basi yan mathu tai masi kasar musung Manipur leiwi ba alaman singse da masi puari hoi ba masakasi nauna pakhal tamina ba tingsing na ba hai basni yan maru ba
ꯑꯁꯤ ꯃꯤꯠꯌꯦꯡ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡ ꯑꯣꯟꯗꯕꯤ ꯄꯥꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯑꯁꯤ ꯏꯪꯊꯝ ꯁꯥꯁꯅꯥꯏ ꯑꯃ ꯂꯦꯞꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯁꯥꯔ ꯂꯝꯗꯝꯗ ꯂꯥꯛꯑ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯂꯤꯕꯨꯡꯉꯣ ꯃꯤꯉꯣꯟꯗ ꯄꯜꯂꯕꯗ ꯏꯉꯨꯗꯝ ꯁꯇꯤꯁꯀ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯇꯥꯟꯅꯔꯒ ꯂꯦꯡ ꯑꯣꯟꯗꯕꯤ ꯄꯥꯠꯁꯤ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯃꯁꯛ ꯑꯗꯨ ꯂꯝꯕꯤ ꯑꯗꯨ ꯐꯠꯄꯤꯔꯛꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ 2022ꯗ ꯀꯁꯥꯔ ꯕꯣꯏ ꯍꯣꯁꯇꯦꯜꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯃꯜꯀꯥꯟꯇꯅ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯥꯀꯟ ꯂꯩꯕꯤꯔꯤꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯀꯥꯟꯇ ꯍꯣꯏ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯌꯥꯝꯕꯁꯤꯡ ꯈꯔ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡ ꯑꯣꯟꯗꯕꯤ ꯄꯥꯠꯀꯤ ꯑꯣꯏꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯅꯤ ꯃꯄꯨꯡ ꯑꯣꯏꯅ 2022ꯒꯤ ꯑꯩꯈꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 15ꯗ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕ ꯍꯥꯏꯕ ꯃꯁꯤꯒꯤ ꯐꯝ ꯑꯃ ꯁꯤꯜ ꯂꯥꯡꯈꯤ ꯀꯁꯥꯔꯤ ꯏꯄꯥ-ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ-ꯏꯆꯥꯁꯤꯡ ꯄꯨꯜꯂꯒ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯣꯏꯔꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯐꯝ ꯑꯁꯤ ꯇꯥꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃ ꯑꯣꯏꯔꯤꯕ ꯂꯦꯡ ꯑꯣꯟꯗꯕꯤ ꯄꯥꯠꯁꯤ ꯃꯥꯡꯖꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯀꯟꯅꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯦꯡ ꯑꯣꯟꯗꯕꯤ ꯄꯥꯠꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯍꯟꯕꯅꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡꯍ ꯅꯤꯡꯊꯧ ꯅꯔꯁꯤꯡꯍ ꯑꯃꯗꯤ ꯁꯛꯈꯪꯈꯤꯗ꯭ꯔꯕ ꯈꯨꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯏꯄꯥ-ꯏꯆꯥꯁꯤꯡꯗꯨꯅ ꯂꯧꯔꯝꯕ ꯑꯋꯥ ꯂꯥꯟꯒꯥꯏ ꯃꯇꯝꯗ 1826ꯗ ꯃꯗꯨꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯈꯤꯕꯒꯤ ꯃꯥꯒꯤ ꯄꯨꯋꯥꯔꯤꯒꯤ ꯌꯥꯝꯅ ꯇꯥꯡꯀꯛ ꯑꯣꯏꯕ ꯃꯗꯨꯒꯤ ꯃꯁꯛ ꯑꯁꯤ ꯄꯨꯊꯣꯛꯅꯕ ꯑꯁꯤ ꯍꯣꯠꯅꯔꯛꯄꯗꯅꯤ ꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯣꯏꯟꯠ 3-4ꯈꯛ ꯑꯩꯈꯣꯏꯅ ꯁꯦꯝꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯩꯇꯩ ꯏꯄꯥ-ꯏꯆꯥꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯈ꯭ꯔꯥꯏꯁꯤꯁꯇꯨꯗꯤ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯅ ꯃꯇꯝꯗꯨꯒꯤ ꯂꯧꯔꯝꯕ ꯏꯄꯥ-ꯏꯆꯥꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯕу ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕ ꯑꯃꯗꯤ ꯂꯥꯡꯕꯟ ꯏꯍꯨꯟ ꯇꯝꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯗꯒꯤ ꯇꯔꯄꯣꯟ ꯀꯠꯄ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥꯒꯤ ꯃꯥꯒꯤ ꯃꯐꯝꯁꯦ ꯁꯦꯝꯒꯠꯅꯕꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯑꯗꯨ ꯐꯤꯒꯔ ꯑꯗꯨ ꯇꯥꯍꯟꯕ ꯃꯁꯤꯒꯤ ꯇꯥꯍꯜꯂꯛꯄꯗ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯇ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯏꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯀꯁꯥꯔꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯗꯨꯔꯨꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯀꯁꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯂꯥꯀꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯉꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯌꯥꯏ ꯅꯣꯔꯠ ꯏꯁꯇ ꯇꯥꯔꯤꯕ ꯃꯩꯇꯩ ꯏꯄꯥ-ꯏꯆꯥ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕ ꯑꯁꯤ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕꯅꯤ ꯃꯔꯤꯁꯨꯕꯗ ꯃꯁꯤꯒꯤ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕꯁꯤꯅ ꯃꯤꯄꯨꯡ ꯇꯤꯡꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃꯅꯦꯅ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯒ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯤꯒ ꯇꯥꯟꯅꯔꯒ ꯃꯗꯨꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯁꯛꯁꯤ ꯅꯧꯅ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯃꯐꯝ ꯑꯁꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁꯥꯏꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯂꯥꯎꯊꯣꯛꯍꯟꯕꯁꯤ ꯅꯠꯇꯅ ꯂꯝꯕꯤꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯤ ꯊꯝꯖꯔꯒ ꯆꯪꯍꯟꯖꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯦꯡ ꯑꯣꯟꯗꯕꯤ ꯄꯥꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯀꯁꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯤꯟꯅꯕ ꯁꯤꯡ ꯇꯥꯁꯤꯜꯂꯒ ꯈꯣꯝꯖꯤꯟꯖꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯏꯍꯨꯜ ꯍꯩꯁꯣꯏ ꯇꯝꯕ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ 2021-2020ꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯉꯁꯤ ꯃꯌꯥꯝꯗ ꯃꯁꯤ ꯐꯣꯡꯗꯣꯛꯆꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯃꯥꯒꯤ ꯁꯥꯒꯠꯅꯕ ꯑꯃꯁꯨꯡ ꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯇꯝꯖꯕꯅꯤ ꯃꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯥꯒꯤ ꯐꯣꯡꯉꯛꯄꯗꯨꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯁꯥꯔ ꯂꯩꯕꯥꯛ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯑꯃꯈꯛ ꯄꯨꯊꯣꯛꯅꯕꯒꯤ ꯃꯤꯠꯌꯦꯡꯁꯨ ꯁꯣꯝꯗ ꯆꯪꯍꯟꯖꯔꯤ